Manipur ke tampak ki mafam ayam da ichau gi awab makata na mayok nari rescue ma relief ki akan mathabak su pai khatle ichau nang laba imung singa safa ga mafam singda changjafam lawnari Ichau number mo rega laiki da bamyoi manga bil palak manga ma gi ex gracia pira ga ni haina water resource minister le pau hokin lauthokre awab tar ba singi da dupak pro ngala yang kai su kai thok le hari Infal jirbam lambi gi akaya toy thokraba mafam sing semjin ba hokre seol amrom changki ga ni hari Single largest party oikiba Congress na lengak sing bihana hairak lamlabadi tanja piram gadabani hana governor na fongdo kibasi laibak tibani hana okram ibobi na fongdorakli amasung nation imam sung India government na NHS pair agreement ki matang English ngani sumna amagi Jun taramari da Bangkok ta sign tawna kiba Bangkok declaration ki mayok tanga sig amuko na wakat mi pam chathakre Langthaval AC ki manung chana karamda Infal turing torban kaibir ki yum kaya ising tumjin kre khangaudan akan ma safu galunan lakiba ising gi iraya sidagi senthokpa nangaudaba yum ani gi mioi mapan kan na bahona ki MMTA gi rabot season aduna laisram keso gi yum dagi mioi mari kan ba ngamlabasu laisram sanjit ki yum da leiba mioi mangadi nungthil atheng ba fawbada kan ba ngamkhide adubu numidang waram pung mangarom tarakpada rescue team na kan ba ngamki Panbayai numit kharan gi mamang gi leptana churakib nong namaram oiraga ngarang numit mapung tarani thoi khara helakwa adwaida karam gi mafam asida khanghodana phit sahum lom sangna torban kai kibani torban kai khrabam fam asida Infal turel gi ising irei kan chentherakpana hauzik fawbugi oina pal khab ngamdri Langthabal gi MLA su oidiba minister Karam Syam Wangoi gi MLA o lukhoi makok thongbu Manipur police ki official sing SDO Wangoi MMTA gi volunteer sing SDRF ki personnel sing health directorate ki staff sing amadi Indian Red Cross Society ki volunteers sing yauna maphamadu changchinduna ising thingba made khudong thiba nanglaba sing kannaba kan honari garang nungthil gi ising ireina thorak pangamdana khudong thiningai oiba phibam da laira kiba laisram keso gi yumgi mioi mari di MMTA amadi SDRF personnel sing ngasi nungthil pung ohumlom taba adwaida tek ta kaidra puthorok laba matung haksangi phibam sok pargi health directorate ki ambulance to hospital tamna puki ngarang dagi hauna SDRF ki rabot ki Sijinaduna Makoi sing asi lauthokna na honaraklavsu ngamdabadagi ngasi MMTA gi achoba rabot sijinaduna kanba ngam khibane isawosina maram oirga Langthaval AC gi yum lokpham kaya thumjin khibata natana thangnaba Wangoi AC gi lokol amadi nga farm kaya su ising thumjin khrei Nakal maramda Infal West ki karam da thokliba ising isaw asida maram oiraga ising tumjin ki duna thokpa nangodrab laisam surjit ki imungi mioi manga ado hui ani galona na SDRF amasung MMTA gi rescue team na mai pak na kan ngam kibane harib imung asigi mioi manga ase thoba nangodab dagi ngarang nungthil pung amarom tabadagi yum manung da wan ler kibane yum manung da mi laidi habi ki pau fangbadagi SDRF amasung MMTA gi rescue team na thori tingleba tongda rafting vote season aduna akan ba ising irei marak ta changshin duna kan khibane hui ani yauna mioi manga tek ta kaidana kan ngam khiba asigi damak local MLA su oidiba CAF and PD minister Karam Syam na thagat pu fongdok laduna isaw na awab taraba miam gi damak angam mating pangani fongdokhi loinan isaw sin awab taraba mafam asigi miam na laifam leitabagi awab mayok nari adu hauziki oinade laikai gi club amadi school sing da changjafam loduna lainari Sigi MFTA ki ne aduga SDRF aduga Indian Red Cross ki mayam ji pullaga ade koi combine oina honabadagi very luckily aswengam yaudana yamna irai kana center bai sien dugi mayok naraga jing mioi mapan adi kan mangangre adana Manipur sarkar ki taraf tagi aduga isa maksu kendra sigi MLA moina adi media gi naw sing aduga jing chapiruba tim singchai sagi taraf tagi asuki mati tawbimal khangba mati thagat chaba phongdok chari khudong di am chadre mai ju mut khre chana thangna basu khoina kai ni khangdamina langhau yaw langhau da bayaw
खुदों चादे हुजिसे फ्लड की ओइबा खरा मतेंग देंग पांगबीबसे यामनसु नुंगाइजै अखोई लेटनिंग वान चन्ननबई तौबा अदो तौबदुदा मरम ओइरगा नुंजु था ओइबनिना हारिबा लेटनिंग वाल जिगी तौथोख्रबनिना नुंजुदा इसिंग हेंगलकपदगी माइ कंट्रोल तौब ngamहौदबदगी हारिबा जगी हसी असुमा वाबासे कुलसिदा नंगबनेना अइना लौजै Masai mungkin pung bari ada jadi koi hari pag imong apa ki biu baga di lokthok laba hoda baga ya kana MMT amasung SDRF ki rescue team da tang lubada ki hoji ya kana wana hoda duna hari ba imong ama ki biu manga si bi ani ka loi na koi tek ta kai dir mo kam si la koi adu karam ki lambi si jom na hoda baga jam na cha da mai na ba kon loi na irai kan mana tu ki mati ma koi si jom na hoda baga ma kam si jom na baga wa ba mai na ri hoji phabu ki biu na hari ba biu manga si tek ta kai dir hoji rescue Karam loko lagi peng news ki kamera bengal loina na arsi mangang cha peng news karam infalwes Mamang sei gumna wangoi AC fauduna chile Imphal turel ge lawnambal kai drabasu langthawal AC gi karam de turel lawnambal kai bana maram oiraga wangoi AC gi mafam kya ising tumjin khre AC gi manung chana mayai lambi gi samuro mapadi lambi mathakta akan ba ising irai chele lokol amadi farm kya ising tumjin ki padana tana yum kya ising tumjin lakpadagi saphagada ba mafam da miyam na changja fam lawnari Karam dagi chumtharak pa ising amade nambal turel dagi pathorak pa ising na assembly constituency gi samuro Kairo local samuro naurem yauna mafam kya ising thumjin khre oiraba phiba masida assembly constituency gi MLA na mafam kya da relief camp kya hang lagani amade isauna solab imung singi phangpham thokpa relief material sing phangal lagani hana fongdokre ngasi MLA lukhoina assembly constituency gi isauna solaba mafam sing hakthengna na chatuna yengsin khongchada da mahak na paumi sing da fongdoraki bada mamangi sahida assembly constituency sida turel lonambal kai bana maram oiraga isaugi awaba mayuk ne khibana Aying nungthil naidana lawnambal sing kai gadra haina mi pai badagi akan section thawrang lokhat kibane hauzik phawbi oina assembly constituency gi manung chana turel kai gi thodok leitrabasu thangnaba assembly constituency sing dagi haijalakpa akan ma iseng irei namaram oiduna mamang sahi gumna paktaknan isau nangdrabasu ACS gi mafam kya iseng thumjin khre isau wasina awab tarba miyamda lenga ki maikai gi angam mateng pangna na ba honagani hanasu magna fongdokhi Karam jigi de hojik phaw thingбаги enoma phaw lokhatri thingbasu yamna laina de thoi thongrabani no pai leite adu madu ge heng thongra matungda nga yo iba mi sing dagi lau thumgiba lau mapu sing yum thumi ba kholi ba sing duna sakari mai kai dagi relief material ne sing ba relief hangandana ai ama hajar ame palaki relief hangbina ba DC Imphal West Kanchan SDO kai kra loin ba instruction pijagre relief material choidana yam thuna lokthar ani porani kem hangna na ba sem charo ai na hajar ame do hoje mu pau pirakda samuro naurem chapro sai gi lokon du ga samna ba khunche adu mu thumjale na pau pirei adu madu gi su yum thumba ngai du gi list pangkhat piro adu relief hangna na sem chabiro na sumaina ai hajagre Imphal East ki wangkai angom lekai su isigna pumtum thumjin khibadagi wangkai ningthem pukri mapa lairiba Ramji Prabhu ki complex to imung kunmanga rom changja fam lawduna lairi electricity fangdaba amadi thagnarba ising marangkaina leitabagi khudongcha daba kya su miyamna mayoknari paddle boat sizinaduna yum singdagi port hondokpagi thabak su chathari Impact News ki reporter Bhakta Tarangbam ki report ama Kadai chali sibo kadai no yum missing lai thum jang rabo Lungi fibam di imung ising nam na change ado khoi changthong changjin yam wai aduga khoi chana thakna ba jo khoi kai somta pi ba ju mateng ju phangde ji khudaki bi de khoi cha de adam dukan nungan loina mak thong lo na grabani na sa hingna na ba po ba jai de khara pi bi ba aduga maru oina yung kai si jam pibam ja da ba ji yengchen bi ba sini khoi pa mi khoina pa mi se ising gumba kai de dum sida lairabina suba nomba yadramina sala thanga ba senja
Tara Sure isn't out, you had a higher, Tara Sure, and we the time you in the south. You are in with the Sinisi, Hadangasi, if you had the police can never. Like we are there, and it became the regulars and congregations of Windsor. That's it, son of a seeing a really no Magisang the Bayada by Hinjana, PM, Malay, Kopagi Paratai. Ozigi, Adam Akumayam, son of a Kande, Tautum, Madam Yelan, Bapami, the Simanung, a quick talk with the Pangredana. Adam Manung is the Moina Kari, Commander Laga, Pido, in order to Congress, Sakagi, Yang the Young Honey. Uzik ain't a lady Mopomasi, one Kai Kendri, Manunchana, one Kai Home, Lekai Heba, Lekai, the Gisharo Mani Huji, Lekai, she, Handang Marak. No nini si manungda no kana chukiba aduna maram moiraga lekai si huji ising na punthom thumsing khare lekai si da leiba mi ayamba maruina nupi angang amadi ahlaman ke ama khara safaga da mafam da changjafam lodun lei huji lekai si ki oiriba ising ni chawi phebam masi myam dum yeng da kambigani huji leiba yungi igi nak yetter leiba yungi sarusing si almost tangkai phabo thumjin kare aduga huji aina lepiba mafam masi wangkai lekai dagi ayang pali taba lambi duni aduna huji oiriba lambi gi saruk saktam masi maruina aigi ising chawgi ising sina aigi almost west high gi mathakta leiri aduna sidaista chatnaba maruina transportation amadi chathok chasing toba ayamba loina kakre lekai sida leiba miyamna pamle bisi hauji ki oina tangai fadana changnaba yadaba mating kharadi marin lainaba authority amadi civil society organization dagi tangai fadana awaba tarba lekai sida leiba miyamna mating pangbiu haibduni impact news kidama pakta trombo wangkhayong lekai Housing status the Chowd Maram or Lake the Mu in Mangadal Palak Mangamagi ex Gracia Piraganihana, Water Resource Minister Lepa, Hockey from Lautokre, Nasi, Quering the Labour Minister Sigabim the Pangtoko Press, Metamada, Minister Namakatan Fundo Kibada, Housing forward official report on the Muimanga, Lake Hidrahabagi report likely, Handak Isawasina Isawasi Karingumba, Muikrana, Handak, Government National Tural Sing Basi, Soy Badagi Nihana. Khanariba amadi maral sirakli basi aran bane mamangi sahid nongmagi oina khwaidagi nong yamna chuki basi 69.5 mm ni adubo handaki sahi asigi oina nongmagi oina khwaidagi nong chuki ba chang ase 77 mm ni hana minister asina sengdorakli handaki isa oshida khungang chama tara ni thoigi mioi lak amaga lising yankai gi lising yankai de chaiting piri awab tarab singidama government national park crore hum la kun su kaithokle hauji Imphal West relief camp kuntra nipan Imphal East kuntra mari Thobal da kuntra mari amade Bisempur district ta mari hangduna thamle hariba relief camp sing asida thaknar ba sing hidak lang thak amade sana thaknar ba mari lena ba authority sing na piri Bisnupur district ke oina mobile toilet chu pina na thorang loire phangdab leiraga su miyamna district administration da hainer na ba natraga Control room 0385251550 natraga 8131940147 the call tauna number so minister na phongdorakli telephone number amukta hana haijage 0385245150 natraga 8131940147 natural disaster Kananas thing ngamde adabu government asina lejab resourcing sizinaduna awab tarba miyam da mateng pang na honari masida miyamna mipai dana lebina nabasu minister na appeal torakli Pragati ki oiba nature oiba gi pot sida akhoina thingba ngambagi mioiba akhoina sakti leite adabu sarkar leibanina akhoi mayam leibanina mioiba akhoi kobonina amana amagi mateng toba angambagi thakta sarkarna all resources akhoi puthokanda praja miyamgi mapunsi kannaba ngasisu handana tauri sarkar gi oiba phiripta isingi chaw mayukna bada changadaba sinpham 3.2 crore thado ek khodakta oina as per official singi report ki matungin mioi manga sire hai adogi ex gracia gi mafang akaino se government gi oiba lupa lakh manga government gi tarap tagi lauthoge Imphal East के Andro Assembly constituency के मनुचना पोरू खोंजन मदि यारिपोक तुलिहल गलोनबा मपादा थौबाल तुरेल की इसिंग पाथोक बदगी मफम क्या इसिंग थुमजिन खरे ngarang numidang तुरेल तोरबान अदु काय बदगी मदुदगी चेंसिलकपा इसिंग ना पोरू खोंजिन तुमुखोक मोइरांग पुरेल मदि अंगथा की मफम क्या इसिंग थुमजिन किदुना पुन्ना युम लिसिंग अमा हेना इसिंग थुमजिन की
yum kaya ising na thumjin khib maramna isau nanglaba miyam na manak nakpada leiba anakpa mafam sing leiri loinana sa sanamadi tongan tongan ba yum de yokpa sa sing leifam leitabadi khudong cha da kaya su mayoknari nga yokpa fam amadi tongan tongan ba mahi marong thaba lofam kaya su ising thumjin khibana lomi sing thamoi sokna leiri nakal maromda andro assembly constituency ki MLA oidaba minister Thongnauzam Syam Kumar na isauna solaba mafam singda hakthengna chatuna yengsin ki loinana relief material kaya su isau nanglaba miyam da yenthoki koi nong kana chubudagi ising thumba yam lai bakti ba hai tara ki kendra su yam bana nun kana na so koi ta tanam thok koi na environment thugai ru bagi chau sa phum ne dana praja pura mana koi appeal toning badi umang khatpa amadi pat korean singa si koi kalaga thamba du khakta koi somba samasya si ko pong ngani ha dana ne direct to appeal tawi government so parliament minister so anga mateng koi pangi lei ba praja singna koi wakhan nuai ta ba koi khanbi dana lei ba punsi da koi thengna ba dumba angkak amagi awa ba saruni hai ba khanbi ra kanda mayam si punna thengna mina sia daka ba relief material na koi sima sima hai ba het daka ba khuding mak to adum ba agi side ge dum praja sing tatana kanda daka Public Health Engineering Department PhD na thokpa chiro lamada hauji Manipur gi mafam kya ichau mayok nariba sigi yenglaga water supply ga mari lena ba complaint sing thangan nabagi damak telephone number kya miyam da khangalakli number sing adudi central lamadi western Imphal municipal area gi oina 9436021526 natraga 7085320202 Imphal municipal eastern area gi oina 9436025285 natraga 9774274659 Chinga amadi Singjabai municipal area gi oina 9862272292 natraga 7005033245 Imphal East ki oina 9612096851 natraga 9612907471 Imphal West ki oina 9856022832 natraga 8974005142 Thawbal district ki oina 7004567994 natraga 8974755912 amsung Bishnupur district ki oina 70024873 natraga 8132077996 ni National Highway Infrastructure Development Corporation Limited NHIPDCL gi makhada engineer singaloina ngase ayukta gi Imphal jirba lambi gi akayatoi thokraba lambi sing semjinba hokre takha khraba lambi sing nauna semna bahona bat chayol amarom changkhigani maramaduna panduna leiba truck sing lambi sem loidriba fawa Imphal Europe gi oithokpa leitri Haukiba Jun Tarani Toy the Gitaki Bakan Manong Namadam Oerga National Highway number 37 gi Imphal kilometer Kuntramanga Rom Chalagaleba Sinam Mapada Lambi Namthakiba Loinana Lebak Nantarak Padagi Lambi Chatpa Yadu Port Sai Pubatrak Shani Yankai Rom Panduna Lairibane Lebak Nanthakibadu Madam Oerga Fit Samari Sang Namadi Fit Sani Wangna Sinam Mapagi Lambi the Lebak Paisinduna Laikit Bane Excavator dozer amadi proclaim chingba sing sejinaduna lambi asin nauna semna ba ISVS construction na kanna honari hiramasigi matang da NSIPDCL gi project manager Laisram Sanjoy na paumi sing da fongdor kibada miyam gi khudong chan na bagi damak ta thu matam da lambi semba loisin na ba honari saurak na chayol amarom lambi semna na ba hona ba sida matam changa dori livak faduna nong makha ta na chu da tarbadi ayuk nungdang lep ta na thabak suduna numit manga ni gi manungda thabak asi loisin na ba hona gani haina fongdor ki NSIDCL की जनरल मैनेजर सुनील कुमार जो अयुक्त की अदुम अखोई लेरगा ngakta ledana अखोई अनिर ओमलक सुरे अखोइना लाक्तना खोतना येंगदना अदुगा अखोई इंजीनियर मयाम अमसु याउरी आइगा मरी मंगा इंजीनियर जे अदुम थमगा मोय डे नाइट मोय अदुम लेना बखोई तौरी अगदाम विक्रम होइनसु अखोई कॉन्ट्रैक्ट रोम साइट तके याम कन्न होनबिरी अदो मसी अखोई कन्न होनजरी नोंगजिना फजना ताबीदब तारगदी अखोइना हाजिरिबसे अदुम ngamna होनगनी ड्रेन से अखोई मतम खुदि नोंग हे तागरगदी को खुदा खुदा सेंगदोकम दरकार लेयेबा जाय ड्रेनेज सिस्टम से चिंगिदी मरमदि कनो दा अखोई दिंग साइके लेबाक से लोक याम कनग्रबम फबा अदि नपसन नगरबा अखोई मुरुंगी टाइप तो अदुम मोयमा फबा अदु नतेबा कोइदी अदा स्लेक ngakta ni na dum khara ga din ngai ni सिदि यागिरो
Isau thokpun maram oirga Imphal gi tongan tongan mafam kaya da ising thumjin khibadagi safagada mafam singda relief camp hangduna miyamna sangjafam launari Imphal mayol gi maruoina mafam ama oiriba New Lambulen gi akoiba amadi travel colony gi mafam ayamba ising thumjin khibadagi mafam adagi miyamna school amadi church gi building na chingba singda relief camp hangdokre lekai gi miyam amadi church gi leaders singna sinduna Covenant English School amasung KBC Center Church ta relief camp ngarang dagi hang kibani camp sing aduda nupi anga amadi naha ahal khaktana changjafam loduna laina ki impact news na mapam aduda chatuna yengsilubada Wangkai constituency ki MLA okram henari amadi Arun Enterprises ki maikai dagi chana thakna naba sing sak amadi hawai na chingma polam kya mateng panglak kibale thengnaraki Hojik ising thumjin ba jaga se khara sarok matai gumade kangbasu yauri adubo ayamana tribal colony sidadi ising se food amagi mathakta leiri ado nongsa saradi numit ani hum manungda kangadra haina khalli aduga chasa avenue from sisu kangma mafam su yawi kangdama mafam su yam yauri hain thamjige asumana toren kairega waba si yam thokpanina toren turban se phajana simhan ninge simjin bi yo hain su appeal tawjari aduga sumaina kanagumba sumaina awana taba khotpa leirasu ekhoi new lamland ge KBC center cha sida ekhoi changjafam adum thong launa hangi lamdam asida thogliba ising isauna maram oir duna ngasi June taramari amade hayeng June taramanga ase tampakta leriba government office educational institution Manipur government ki makhada leba public sector corporation amade autonomous body bank amade financial institution sing governor Dr. Nazma Habtulana thokpa chirol amada suti lauthokre adumoinamak police department fire service water resource health sector revenue department power department relief and disaster management PWD PHED municipality Deputy Commissioner amadi SDO singgi oinadi suti leiroi haina chirol asin makha tarakli Nambol constituency ki tongan mafam kya da isauna swalaba miyoi kya gi leifam oina hangliba relief camp singda constituency asigi MLAN local na tengbangi polam kya khusina kre constituency asigi mafam kya da hangdok leba camp sing asida MLA asigi maikai digi ngarang sing Hawaii candle acha thau amadi kang hidak na chingba polam kya tengbang oina khusina ki amromda hauzik fawbada constituency asigi isau asina solaba sing asida tengbang yoy polam amata lenga ki maikai digi fangba laitri hiram asida lenga miyang sangbiyo hana Nambol block congress committee gi maikai digi thamlakli Imphal East ki SPK Mega Sundar gi miyang makhada District Police Imphal East na Sekon gi namthapungda isauga mari lena na hangliba relief camp singda ising supply tawkibaga loina na SP masana so district asigi mafam kya da hangliba relief camp singda hakthengna na chatunu yengsin kre panba yabda Imphal East ki Porompat police station su hauzik ising na thumjinduna isaugi awawasi mayokna yauri bane Taruk Suba Assam Rifles ki Lilongamadi Kansipuda Ladiba Company ani ki team singa State Disaster Response Force SDRF ki volunteer singa loinana isau namaram oiduna awaba mayok nariba urup kairawa madi Lilong Araftida Ladiba miyam da tengbangi thabak makhata na chathari Relief and Rescue Operation aduda hauzik fawbi oina punamiyo sani rescue tawba ngam krehana Assam Rifles ki marilena bamiyo sina khangalakli amade Lilong company ki commander Major Hamid amade Kanchipu company ki commander Subhas Anal anina luchingduna harib operation adu sathakep ne hari Manipur ki tampa ki mafam kya da hauzik isau namaram oiduna awaba kaya mayok naduna lairibane State Chief Minister Wairamba housing na opposition ga luchingba oiriba Okram Iwobi Singna Leva ki awab tarwa matamasda State ki head oiribi Governor Nazma Habtulana Taramathui Suba Manipur Legislative Assembly ki mikhal da single largest party oikiba Congress na lengak sem ge haina hairak oirabadi lengak sem nan bi tanja piramgada bi haina fongdorak pasi laibak thibani haina fongdorakli BT Road leiba Manipur Pradesh Congress Committee ki office ta Pawmi Singa unabam da wafam masima fongdorakibani unabadu da Iwobin makha taraduna
Governor Nasmana Fongdorokliba Wafam Madu Aran Mane Taramatoi Suba Manipur Legislative Assembly ki Mikal Loibaga Congress Party na Governor Masa Unaduna Lengak Sem Gehana Taksin ki Matamandu da Governor na Ivo Masada Mahak na Chief Minister from Thadok Tabana Lengak Sem Nanan Wiki Tabak Tintare Haraklaga Makata Paukum Amata Pirak Kidabani Hana Fongdoraki Nakal Maramda Lamnamas ki Miam na Hauzik Ising Izagi Awa Mayok Nariba Sida Party is in a Miami Awa Saruk Yari Party is in a so Miam Tengriba Awa Sida Mateng Pangani Hana Iwobina Makataraki Hauki Batara Suwa Assembly gi Magi life span se Mars ki tang 18 Bawa Trani Pan Pogo Laibane Ado Anuba Gomindu Siem Givdi Madugi life span du Laina Election Commissioner Anova Taramathirak Suba Tam du constitute Todringada Mars ki 15 da Wasakrabane Madu constitutionally valid way de Hybrid Kang Ahising Nainasuno Manipur ki Awaba Taringi Kandas Koi Masi Awai Akum Todna Response for Toning the State ki Governor Amana Haira Abanina Koi Tangai Padana in appropriate time Wergasu Akoi Singdukta Yadi Haidana Koi Singdukta Bani Customs Division Infalgi Officer of Anti-Smuggling Unit Masung CPF Moregi Apun Bakangu Amanang Nupi Amadaki Sana Kezi Gram Satruk Humpu Fagat Pangamkre Akang Nama Pau Fang Madaki Narang Tilpung Mari Minute Nifumangarum Tabada More the Labor Sunrise Club Grounda Tiba Humbaki Tavaksa Tabada Amina Vanu Chay Yankai Apopa Abdul Karim Hariban Nupia Sidagi Sana Singadu Fakibane Mahag Tenopal Subdivision ki manung channel labor more ward number 5 tagine thibo humbadu da mangon gi punna lupa lak yankai ni thoirom gi oige da sana khangen golves ki tara fagat pangam ki fagalaba sana singh ase pawni singh ki mamang da puthok laduna Customs Division Imphal gi Assistant Commissioner RK Darendra Zitna pawni singh da hai ngarang gi numit adumak da Imphal gi more rom da thorakpa Maruti Van MN01S 9775 Hariba Gari Asi Taudun Lakpa More Ward number 5 Tagi Mohammed Sharif Chahitara Mapan Apok Mohammed Abdul Satar Hariba Mio Yasidagi Gram Chamangarom Oiga the Gold Vescut Ahumamasu Fagat Pangam Kiari Hariba Sana Adugi Mamalna Lupa Lak Tara Manga Makairom Oigani Hari Palel the Leba Custom Sek Poinda Numidang Pungnipan Makairom Tabamatam the Sek Toba Mio Yadudagi Sana Singado Fagat Pangam Kibani Hari Panba Yabade Salibas Sayesi April Lamadaging Asi forward the Customs Anti-Smuggling Unit in Falna Sana Favagamadi Lenaba case Tara Taruk Lokat Kibagaluna Punalupa Koti Manga Dasmik Omromgi Oigadaba Sana Singh Fagat Pangam Kibani Tani Makai Sida Equina Hoda Gold Case Taratruk Sure Equina Tobuse Duga 5.3 crore Caesar the Equina Tobumbre aduga loinana koina faagriba sigi manungda hojiksi kg 100 mukti akoisi yonba yabagi kanoda leigre right for disposal ni hojiksi yon koi yonba yam kana process tori koi imphal gi state bank mg binu da leiba se siga tie up tawraga akoina bank gi through da faagriba sana singchi yonba tori sana singje hairiba sana singji matamam da di brahmarom di la ko sana si quality faten harami adu handak laiba sana singji di koi 24 carat yamna high kano oiba 9.98 ki standard ki sana ngaktani Matanga Swada break amalawsage break matung the nation IMM sung India government and English ngani subda amagi June taramarida Bangkok to sign tawnu kiba Bangkok declaration ki mayok tangasi All Manipur United Clubs Organization amuko na wakan mifam sathaki ki pau amade Manipur masung malem gi tongan ba I pau sing pudu na lakchage Impact News bo miyeng tadu na lebiyo break matung da mayam omhu na taram na ukchari loinana bulletin sagi makata ba pau sing miyam pijari A nation IMM sung India government and ceasefire agreement ki matangda English singani shubna amagi June taramarida Bangkok to sign tawna kiba Bangkok declaration ki mayok tangasi All Manipur United Clubs Organization amukona wakat mifam chathakre wakat mifam adu amukona sinduna lamdama sigi imai ben kya galoina na khwaram bazar da chathakibane ngakpigani kwa kaithel bazar da chathakibane Wakan mifam du saruk yakiba amuko gi President PS Devana Impact News the founder ki bada India government na lamdama sida khundari bakanglup singi marakta tokhai tanar na basilib thawung singi mayokta
haubo de hauna amuko na yab ngamloi hana khongjang kya sanction duna lakli amuko ma di miyam sanction kiba yo sing maram oiraga without territorial limit ta cheese fair thamnan na yana kiba Bangkok agreement adu sahi adu make July 13 India government na handoki amuko ma di miyam sanction kiba khongjang adu da Manipur gi ngam khoi yamasung Manipur gi apun bagi saktam kannan na ba hona ba chahi adu maki June 19 da lamdam sigi thona phaba miyoi 18 gi 19 gi thawai pontha oiki June 19 gi thawong asi Manipur gi khunai da mayek lana lehorga ba thodok amane maramandna June 19 na lakpada Manipur gi apun magi sakam ngakna na bahona ba thawba singna lawki ba thodang amukana ningsingduna phurup khuding mangna numida sibu ningsing bagi thauram mafung fana pangthok pa ngamna na bahona minasi hanasu phongdorakli 14 June na chi yamna maru oi 18 June na miyoi kayana thawaina pontha pikriba adugi horakphamni aduna 18 June na chi jo akhoi gidi Manipur kannana bagi damakta Bharat ki constitution or natragana Bharat ke adum prime minister home minister na Manipur kannana bagi wafam makoi makok te yaude Manipur kannana bagi damakta di Manipur leiriba akhoi chingmi tami miyam pomna mangna amat toina lepmin naraganda Manipur kanbangam ngani abje akhoi gi achet pa thajaba amakhakne aduna akhoi unity ama thamaganda akhoi gi integrity ngakpangam ngani aduna laiba 18 June gi thoram chida Hojik wari sanabagi tangkak loisale haiba wafam mayam ama leire aroibada lawrakadoiba warepsida Manipur gi ngamkhai sokadaba Manipur gi unity sokadaba integrity da singnaba oiba wafam amata yauba yaroi haibase akhoi gi miyam apunbagi adugumba 18 June gi thoram china miyam pumnamuna utminasi Raz Medicity da Raz Integrity Week Haudokib Galona Sports Injury Unit amasung Surgical Oncology Department hangdokre not AOC de Labor Hospital sida pangthokiba Integrity Week Haudokpa amasung Sports Injury Unit Surgical Oncology Department hangdokpi thormaduda Raz Medicity ki Managing Director Haubijam Rajesh Singh na hayengdagi lakliba tang kunma thoipawu chathagadoruba Integrity Week ase lamdamasigi Lying with the Kudong Chadaba, Mayok Nariba, Miam Gidamak Hospital to Corporate Social Responsibility Scheme Makada, Paikalakpane, Wikasig Manungchana, Lemno OPD, Kudong Chaba, Fanganba, General Operation, General Surgery, Surgical Oncology, Sports Injury, Surgery Shoe, Lemna Pangtokani Fondoki, Sports Injury Unit Assissu, Lamdamasiki Sanaro, Sing a Sana Kona Bada Solokpada, Awab Kia Mayong Nabadu Kong, Nabamadi Awang Mataki, lying Piner, Nabagidamak Nauna Paikalakpa, Kongkang, Amanihana, Rajan Namakataki. Sports injury ki matang sidai sida koina yamna phajaba treatment ama pibagi policy program ama khoi leibini adu ngasidi mapung pharaktana masigi department ama khoi hangdok chare masin onco surgery mayamna se medicine tawraga laying basi khoi ke leitri hoju baudi hoju khoina ngasi anokba hangdok chare department se onco surgery haibadi operation tawraga cancer naraga leiba apom matang leiba cancer naraba mi se operation tawraga mai cancer du maru phukun lokthoga ma se cure to honba adu magi pone the sing amasung tamda lady basin and oxing tally tabna maram wiraga operation toba ngamdaba lairagadi Raz Integrity Week haba program sida saruk yabiu Prime Publication Puthok Palarik Prime Mayak Mapi the Yauriba Irol Nataba Ming Karada Kontok the Yumpam Oiduna Roman script Havli Singado English the Oina Hab Lagani Masigimatok Tabatavok Singsu Prime Publication Kudaktagi Lokalagani Hana the Samum Sung Publication Asiga Unabada Yana Krehana Chirolamada Kangalakli Yaripok Top Sing Tagi Lai Haro Loibanamita Mioyama Miam Nahat Kiba Taudopu Tiziliba Investigating Officer Chayolamagimanung the Sindokadamani Hana Mishiadu Mayok the same Kiba JAC at Takshilakli Manipur Press Club the Pami Singer Unabama the JAC convener Kulem Tom Chona Thaudok adu sahi asigi hauki March thagi tang tareta thokibane miat adu chenaba sing masing suna farabra phadribra haibasi khangba ngamdre zena yaidra mioi mari khak fakhraga makha tabu mioi amata fadribu karigino mioi mari khaktana hatpadi oiroi maramaduna investigation officer na thijileba si pende maramaduna athubu matamda mahakpu sindokpiu haina fongdoraki ayona tawribasingdo ikoina pamjadrisna karigino haibakanda mi je mari khakta natebad mi yamigin adugi interrogation do ayona tawba haitribra ayoji kanagi khud yaurga tawdribno jin ai mi je hat pa yade ko mi je haladi mathang mathang amung laman khumnar kani ko
ꯑꯗꯨꯅ ꯁꯤꯔꯤꯕ ꯏꯃꯨꯡꯁꯤ ꯄꯦꯟꯅꯕꯁꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯍꯥꯏꯅ ꯑꯥꯏꯑꯣ ꯁꯤꯒꯨꯝꯕ ꯈꯪꯕ ꯑꯥꯏꯑꯣ ꯑꯃ ꯄ꯭ꯔꯖꯥꯕꯨ ꯅꯨꯡꯁꯤꯕ ꯁꯤꯒꯨꯝꯕ ꯑꯥꯏꯑꯣ ꯑꯃ ꯒꯣꯔꯃꯦꯟꯅ ꯈꯪꯅ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣ ꯄꯤ ꯑꯦꯁꯇ ꯂꯩꯍꯟꯅꯤꯡꯕ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯥꯏꯑꯣꯁꯦ 1 week ꯍꯞꯇꯥ ꯃꯅꯨꯡꯗ ꯁꯤꯟꯇꯣꯛꯄꯤꯗ꯭ꯔꯒꯗꯤ ꯖꯦꯁꯤꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ Umang lai kanba apunba luf ukal na thador ko chirol mada kaisam thong hodam lerek taleba hodam lairem bigi laifam da atopa laigi laithau tausin bidana na ba khangalak lei hauzik haukiba chahida laifam asimak da atopa laigi laithau tausin ba madi haraubuna chingba taukiba adu yaning da bagaloina na makha tana taubidana na ba chirol sina fongdorak lei ngasi pung tara tabu matamda more police ki kanghu amna more ward number 5 ki gate number 2 dagi lona thingkraba kanglai yaol kanna luf KYKL gi kadar ama fare bamiyo yadudi Imphal East district ki manung chanba sagol mang pukhau haluk tagi naurem nanau Elias Korau hanba chahi kunipan apok naurem thambau yai mane harba miyo yasi technopol gi SP Dr S Ibomcha Singh mi yang makhada commando more gi DSP Thomas Thokchum galona OC Y Sakti Sen Singh naluching taramathoi suba Assam Rifles ki team amade more commando yaw apun team amana nga sayuk pung tara tabe matamda more ward number 5 ki gate number 2 dagi faab ngam ki bani hari farab miyo yadigi matak ta case ama register taw ki bagalona na more police station sinak re hari Tararak Suba M. Manindra Memorial Meritorious Award 2018 ki thoram ngasi INA Martyrs Memorial Hall Moirang da pangthokre thoram asi M. Manindra Memorial Trust amasung M. Prithviraj Singh amade ma ki imung manung na sinduna pangthokpane ngasi ki thoram da Diligent Public School Moirang ki principal ki Biziarani bu state rank holder SSLC 2018 puthokpagi KH Rajan Kumar Principal LCM High School na 100% First Divisioner SSLC 2018 puthokpagi loinana football sanaroi Singam Shobhas Udantak Kumam Dhiras Moirang Them yauna ngasi gi thoram da ikai khumna utki Moirang constituency gi manung da lairiba SSLC gi 32 suba position tarakhiba Mahiroi Maisnam Tanushree Kulumdoi suba position takraba Ningthaujam Robi Kanta Council ki Mari Suba position Tarakraba Maibram Vasundhara overall topper Mizoram Board 2018 Takraba Royal Film da sale ki mana piduna pungning thaugat ki loinana chada 70% gi mathak ta fangba kendra sig manung dalaiba class 10 gi Mahiroi Mariputra mathoi da su sale gi mana khushin aduna pungning thaugat ki Singjamai Thongam Lekai digi atom Niroda Devi Kobun Piaman English Singani Subna Manga the Thakiba AMPS Sinadoba combined competitive examination adugi answer script amade interview seat yengna naba English Singani Subna Tareta Guwahati High Court Imphal branch ta writ petition file tawkiba adugi makha tarakpu oina Manipur High Court ki Chief Justice na sahi asigi hawkiba jun manga da AMPS sigi official kauduna answer seat amade interview seat yawa trunk singadu hangdoktuna check tawna naba Kangan Kremadi Lag Vijun Taramapanda Matangi hearing Chataragani Hana Niroda Devina Tokachiro Lamada Kangalakli Muslim Singh Senglaba Kumai Idul Fitr and Lakpada Chief Minister Nongtumun Birena Miyamda Maruena Muslim Furupki Ichelinau Singda Yaifa Pausel Pirakli Kumayasin Lakpada Akogi Punsibu Hena Ingthaba Nunga Yaifaba Madi Amang Amagamaga Nungsinaba Hengatpa Oiras Nohaina Tamlakli Deputy Chief Minister Yumnam Joy Kumanasu Muslim Ichilinau Singh Mafamda Idul Fitr ki Yaifa Pausel Pirakli Kumayasina Manipur Kundamina Bukanglup Singh Marakta Nungsinaba Purakpagaluna Saukot Oiras Nohaina Serola Sinamaka Tarakli Haukiba Megi Tang Tara Tarukaki Hoduna Muslim lining chap Singna Tabuma Chumna Chara Hinduna Chathariba Ramjan Thagamadi Lenana Lokjan Sakti Party LGP Muslim Manipur State Unit the Tokpachero Lamada Yaifa Pausel Pirakli Amade Tauramashana Lakpada Ikoi Pumaki Mafamda Nungshi Chanamaki Mari Matam Chupaki when a Purak Oiras and Ohanasu Serolas and Makatarakli Idul Fitr Gamadi Lenana MLA O Lukoina
सानरब पोलम सिंह गेंथोखरे नुमित खरनी असिदा लेप्तना चुखिबा नोंगना मरम ओइरगा इचाउगी अवाबसु मायोकनरिबा वांगोई एसी की बनुंग चना लेरिबा मुस्लिम सिंह खुंदाब मफम सिंह इमुंग खुदिंगदा पोलम सिंह सिंह गेंथोखिबने ngasi paubi tek leiba sauri wali masjid mamang da sathkiba polam yenthokpu gi thoram adu da saru ya ke ba mla ol lu khoina muslim chilenau singi achawu kuma yasina lakpada lamdama sida puna khunda minari ba furup khudimak nungsi chanan laminari haibadu tak boin achama polam singa si yenthokpane kuma yasina furup masil gi marakta hen achetpa mari lainarak oirasano amade tangdu leitab lamdama purak oirasano hainasu maagna makha taradu fongdoraki ha machupna muslim ichlenau che chen thingna chara hendana khoigi sigum dharma gi oiba ramjan than loisalakpada idul filter ga mai lenana ngamjaba ongoi kendra gi mla ma oijarubana kendra sigi de khundariba musliman ichlenau singi ngamjaba idul filter gi damakta imai ben iche chen ichlenau sing sigi ngamjaba khara aina ngasi khoigi pawudek mayai lekai gi leiriba jaga asida aina angam khara yamna mateng pangjabane Idul Fitr के दमक ngasi Imphal East की पुरुम मुस्लिम की खुंजा सिंगदा बीजेपी के साथ मोर्चा की प्रेसिडेंट डॉक्टर केतरमुम कालाना लुचिंगबा खोंगबु मना साना थकन पोलम सिंह खुदोल तमग्रहना पुरुम पांगल ताबी डेवलपमेंट एसोसिएशन की चेरोल मना खंगलकली मालेम सिन तुंगना पांगथोकना बुंग ngasi सिजो हॉस्पिटल दसु वर्ल्ड ब्लड डोनर्स डे की थोरम पांगथोकरे वी डियर फॉर someone else give blood share life have theme da numirasi sija blood bank and transfusion services na sinduna pangthoki numirasi gi madilena na voluntary blood donation camp amasu pangthoki class 12 की history subject की syllabus की matang da june gi taramari amadi taramanga da khana nainagani hana toramba do hauji hauji thokliba isaugi fium masina maram oiduna matam kaktana yai thokle hana council of higher secondary education manipur na thokchiro lamada khangalakli impact tv na sinduna pangthokiba world cup bonanza lottery gi draw ngasi impact tv gi office ta pangthokre hariba draw sida 50 inches smart led tv gi oina thangmai bangi makeup thokpa lco gi customer ningthaujam priona mai pakre amade 32 inches led tv gi oina maino lere ki 7 color lco gi customer huirem rajona mai pakpa ngamkre mai pakraba singa sigma from the impact tv gi management ki mai kede gi nuai fong dor pagaloina na akupa marol gi damag office ga pau fauno bio hana su khangalakli Hauzik sanabagi pauda malem gi miyam khawrang nga narakpa sahi mari mari lerga pangthokpa malem gi khwaidi gi chawba football cup miyam na football masana asigi khwaidi gi chawba kumai amani haina launariba kunma thoi suba FIFA World Cup ngasi numidang Moscow da leiba Luzhniki Stadium da yumbu Russia amadi Saudi Arabia anina lamba tawduna sanaba hawkre hariba sida Russia na panjil ama chanduna mangjil thaduna chatlei Ningsing Yabadi, Switzerland, Jurista, Lissing Machapan, Subna Marida, Federation Internationality Football Association, as same Kibane, Lissing Machapan, Subna Nipanda, London, the Pangto Kiba Summer Olympic Games, Aduda, Football Masana as the Arm official match Samoina, Sana Krabamatung, Scotland, Maming Leraba, Lifton Chagimapu, Sir Thomas Johnston, Liftona, Lissing Machapan, Subna Mapanda, Italy. Turinda Sir Thomas Lifton haina mingthonba football gi competition ama sinki competition atuda malem gi tongan ba leivak singi football club singna saruk yakiba competition atuda England gi football club ama oideba West Auckland na champion oiki lising machapan taramari da FIFA gi akhana mifam amana football masana si sama Olympic Games singda yawbu yaragni haibagi ayaba pikraba matung Belgium na yumbu oiduna lising machapan kunda pangthokiba Olympic Games atuda Egypt yauna Europe taki football team tarahum doina saruk yaduna sanakiba ahanba World Cup Intercontinental Football Competition adu Belgium na champion oiba ngamki lising machapan kunmarida France amadi lising machapan kunipanda Netherlands na
Netherlands pangthokkiba Summer Olympic Games ani aduda Uruguay na ahanba amadi anisuba World Cup Open Football Competition sing adugi champion sing oiba ngamki ahanba oina lising amachapan kontrada Uruguay na yumbu oiduna FIFA World Cup ase sana kharba matung anisuba lanjau na maram oiraga lising amachapan nifunito digi lising amachapan nifutaruk fawbada World Cup ase pangthok ngamkide lising amachapan yangkhaida Brazil da pangthokkiba mangha suba FIFA World Cup aduda India qualify oirabasu FIFA na khungup tongdana me sanaba yaroi haibadagi India Cup aduda sanaba yawa fangkidraba matung sahi adudagi makha taba World Cup singda India qualify oiba ngamdana lairi listing ani subna kunithoi da Qatar na yumbu oiduna pangthokadaba kunithoi suba World Cup aduda aroiba oina leba kuntrani thoi na saruk yagane listing ani kuntaruk ta pangthokadaba World Cup aduda hanbu oina leba nifunipa na masana sida saruk yagane World Cup asigi match sing ase English commentary gi oina Impact TV gi Sony 10:2 da ISDM adi SD ani makta yeng fangani loinana Hindi commentary gi oina Sony 10:3 da yeng fangani hariba channel asida su ISDM adi SD ani makta yengba fangani Under 14 girls IDTA, MATA, AITA Super Series के ladies singles final da Sarmi Nomai Kapam de Suruti Alawat Ani Lamba Taunergani All India Tennis Association gi Paring Nine Chathaba Super Series ase Manipur Tennis Association gi Miang Makada Imphal West District Tennis Association Sinduna Lampel Pat Laiba Lampel Pat Sanar Madagi Nong sing phibam phatabna maram oiraga ngasi Super Series asigi semi final match sing Lamphel Pat leba officers cup ki dek turf ta sanab hauki series asigi ngasi ahan ma sane ke ba semi final adu da charmi nomai kapumna Durga Sen point mapan ani da mai thiba piram laga final changki baga loina ani suba semi final dana Shruti Alawat na Arun Kumar Lakshmi bu point mapan ahum da mai thiba pi kibaga loina tennis series asigi final changba ngamki tha asigi taramathoi dagi chatharakliba Super Series asida India gi tongan tongan ba mafam sing dagi lakpa sahi taramari makhagi nupi macha kunma thoina saruk yari hayeng chatharakliba tennis Super Series asigi final match sanaragani Hairibasigi under 14 Voice Super Series Singles ki final da Vicky Sagol Simamsung Vusan Hawam Anina Lamba Taunagadari ngasi Lampel Pataleba Imphal East ngakpikan Imphal West District Tennis Association ki Deko Tap ngasi sana ki under 14 Voice Super Series Singles ki an basing final da Vusan Hawam na Wat of Rainbow Point mapanama da maiki piram lega chathariba Super Series asigi final changki bagalona Super Series asigi ani shuba semi final dana Vicky Sagol Sem na NRL ha Ganguly point mapan ohum da mai thiba piram laga final changba ngamki All India Tennis Association na paring nine chathariba Super Series ase Manipur na yumbu oiduna Manipur Tennis Association gi miyang makhada Imphal West District Tennis Association sindana tha sigi taramathoi dagi pangthok pa hauki Super Series asida India gi tongan tongan mafam sing dagi lakpa chahi taramari makhada leiba nupa macha tennis sanaroi kunma pan saruk yari chathariba Super Series asigi final match sing hayeng sanaragani Imphal East District Football Association ki miyang makada inter-club football sanaroi singi transfer tauragani hari saliba chahi sigi June 10 gi June 18 fawbada chathagada sanaroi singi transfer asida Imphal East District Football Association ki manung chana leba football club singda saruk yari sanaroi singna mapal kangjebung leba Imphal East District Football Association ki sanglend laktuna akupa marol sing khanglaba yagani haina association sigi secretary general na thokpa chirol amada khanghalakli Luna na matang sa bulletin sa tension jadring mga na headlines mo na thamjari Manipur ke tampak ki mapam ayam da ichaw gi awab makata na mayok nari rescue mo relief ki akan mathabak su paikat le ichaw nang laba imong singa safa da mamapam singda sangjafam long nari ichaw na maram orega like da bamiyoy mga bil palak mga gi ex gracia pira gani haina water resource minister le paw hokin na lawtokre awab tar ba singi da magdupak pro ngala yang kaisu kai pok le hari Imphal Jirbam lambi gi akaya toy thokraba mafam sing sanjib ba hawkre sayol amrom changkigani hari Single largest party oikiba Congress na lengak sing bihana hairak lamlabadi tanja piram gadabani hana governor na fongdo kibasi laibak tibani hana okram ibo pina fongdorakli
Amasung Indonesian amasung India government na ceasefire agreement ki matang English ngani sumna amagi June taramari da Bangkok ta sign taunu ki Bangkok declaration ki mayok tanga sik amuko na wakat mi pamcha thakre